Numit kudingi ayukta phongba channel lebang se phonggi editor Hemanta Kumar Ningombana local TV channel amada pikiba mahaki statement amagi damang ngasi Irilbung police station gi kangbu amana mayumdagi lokotkiba police ki thawng adubu all Manipur working journalist union amadi editor gil Manipurna akanba mongda yaningda phongdorli editor Hemanta Ningomba babu mahaki mayumdagi police na lokotkiba aduga mari lenana ngasi ayukki phung tara taba matungda Imphal gi Manipur Press Club ta amju amadi editor gil Manipur gi apun mifum ama pangtoki editor amana phongdokiba statement amagi damak police na lokotkiba thawng aduna editor amagi ijat chon badanatana kunaida akaiba ama oheli mari leinaba police officer aduna office ki matam manungda chamchamna wari sananaba baton torumba yabani ngasi phamgiba mifam aduna ngasi gi thawdok sigumba matungda thohan danaba lengakta haibaga loinana amung haran thorok labadi state asigi journalist singi kanjanaba legal yauna khongthang ke lokotnaba wari lokhi haina amju amadi EGM anina thopa cherol amana khanglagli Coalition Against Drug and Alcohol Kadana Lamdam Asidagi yu amadi tongan ba drug makal sing mapung pana thengnanaba pandamda Manipur gi mafam kayada awareness drive campaign camera meeting kya pangtotuna lagli masigi saruk ama oina miyamda educate tawnaba yu amadi drug na khunai asigi socio economy da pirakliba chaitheng sing haksel amadi imung manungda horukliba mirol da pirakliba tongan ba chaitheng sing khanaduna mayai ka ba chinjang makal sing dagi lamna leiduna tinjang kajang daba khunai ama purukpa ngamnaba wakhalonda kadana tha ahum kudingi oina putokpa Health for Future volume number 1 issue 36 ngasi nungtil konung mamang pururamba khongnam khongda leiba kada ki mayalo sang gi conference hall da achamba thoramaga loina na phongkre thoramadu da hijam priyo kumar kada gi president Dipanji Ningtokjam vice president kada amadi mayeng bambudi secretary organization kada na thorangi president member sing oina saru yaki ngasi phongkiba journal aduda tongan ba profession da leiba khang hairaba miyo sing iba article 13 yauri numit indigi kongchata hauji Rajasthan da leiribi India gi president Draupadi Murmu na ngasi Rajasthan gi Pali district ki Rohat ta pangtokadoriba 39 suba National Scout and Guide Jamboree thorum hautukadori chahi 13 gi matungda Rajasthan yumbu oiduna numit 3 ni chupna pangtokadoriba thorum asida India pumbagi scout amadi guide Lising kuntra manga henmana saruk yagadori masigi damak nimli village da lam hectare chani kunda 10 lising ahunga chama khangatuna thorang tobo loikre pangtokudurba thoromasida Indian Air Force ki Surya Kiran aerobatic team amadi BSF ki camel scout na saruk yaduna miyangi puning chingsinggadori loina na tongan ba state singdagi lakpa scout amadi guide singi marakta lamdam amaga gi marakta chanabi chinjak handicraft amadi lining laisol gi matangda sakhang nagadori ngasi pangthoknariba Kabui ki khwaidagi chawba loro kumai gangai gi damak Manipur Pradesh Congress Committee MPCC na miyamda harokdaba phongtokpaga loinana epe paujil pirakli MPCC gi president MLA K Megazana na ngarang thopa cherolamana kumai asi Kabui jatina chahi loirakpa amadi horokpada pangthokpa achoba kumai amani kum amagi mahi marong lokpa loiduna isorgi mafamda ngamjaba katchaba amadi lakadaba kum singdasu mahi marong marang kaina chatok hena pibinaba isorda thaunijaba thormamani kumai asina lamdam asida chokotpa amaga hena nungsinaba khenaba leitaba nungaiba lamdam ama isorna pinabiba oirasanu haina paujilakli mamang chahi gi September thagi tang kunda Manipur lenga ki cabinet mifam amana Manipur gi mafam karadagi yu sungba yonbada leiramba thingba lokthokkiba ware adu handokadabni haduna Coalition Against Drug and Alcohol kada amadi lamdam asigi tongan ba imalum singna Sataragba Democratic oiba khongjing singi sarugam oina ngarang Bishnupur district ki manung chana leiba Ithai damda All Manipur Women Social Reformation and Development Nupi Samas Ithai Nupiza Association amasung kada punna kusamnaduna lenga na yu sungba amadi yonbigi ayaba pikiba wareb handu haiduna miyamgi oiba wakat mifam pangthokre wakat mifam adu saruk yakiba miyamna Manipur de yu legalization tawba yaroi lenga ki wareb handu amusung yu dagi Manipur gi miyam kallo haiba kholangsing lauki haina kadagi information and publicity secretary na thokpa chirolamana hairi
था सिगी तांग कुंतरेता न्यू दिल्ली की ताल कतोरा इंडोर स्टेडियम दा पांगथोकदोरिबा परीक्षा पर चर्चा की तरुक सुबह एडिशन दा इंडिया की महिरोई लाख कुंथ्रामाथोई की मथक्ता ओजा लाख मंगा हेनबा अमदी पेरेंट्स लाख अनिरोम न सरुक यागदौरे एजुकेशन मिनिस्ट्री की मतुंगिना ममांग चही की एडिशन दगी हंदक पांगथोकदोरिबा तरुक सुबह एडिशन नसिना सरुक अनि हेना रजिस्ट्रेशन तरुकली हाइरिबा थौरम असिदा इंडिया की तोंगान तोंगान स्टेट की बोर्ड CBSE केंद्र विद्यालय संगठन नवोदय विद्यालय समिति अमदी अतई बोर्ड सिंह सरुक यागदौरे मसिगी मथक्ता मालेमगी लेबाग चाम यांखै हेनबगी महिरोई तोंगान तोंगान लेबाग यांखै माथुगी ओजा अमदी लेबाग यांखै की पेरेंट्स सिंह थौरम असिदा सरुक यानबा रजिस्टर तौरले हाइरि लोइनना थौरम असिदा सरुक यानबगी दमक ममांग चहीगी नवेम्बर की तांग 15 अमदी डिसेंबर की 19 दा ऑनलाइन क्रिएटिव कंपटीशन अमसु पांगथोखिबनी कनागुमरा मसागी आधार कार्ड ता एड्रेस संथोनिंगबा सिंगना युम मदुगी हेड ऑफ फैमिली की अयाबा यावरगा ओंथोपदा यूनिक आइडेंटिफिकेशन अथॉरिटी ऑफ इंडिया UIDAI ना अयाबा पीखरे लोइनना मसिगी दमक ऑनलाइन की कुतांगदा मसाना ओंथोकनबगी खुदोंग चाबसु लेरगनी कनागुमरा मसागी एड्रेस ओंथोपदा राशन कार्ड मार्कशीट लुहोंबगी सर्टिफिकेट नत्रगा इंडियन पासपोर्ट एड्रेस ओंथोकदोरिबा अमदी हेड ऑफ फैमिली अनि की मिंग यावगदबनी अदुमोइनम प्रूफ ओइबा याबा चे चांग पुथोप ngamdragana head of family masana mari matani haiba declare to ai bachi ema pigedabani hari hogi bapum kun mari da india da nauna miyoi sopnagi chama ga 150 covid positive oiki leina achena miyoi amatal lekidaba yaukite pagalapagi changcha da marfudra nipan 10.9 da hengal kre apunba confirm case na koti mari lag nipu taruk lising humudra mapun chama 138 yaukre active case masing hantaruktuna lising ani changa humudra da leiri लेना से मरम होरगा लेकिदब अपुनबा मिगी मसिंग लाख मंगा लिसिंग कुंत्रा चात्रे सुमना तरे सोक्रे लेना असिदगी नाबा फदना डिस्चार्ज तौकिबा अपुनबा मिगी मसिंगना कोटी मरी लाख निफुमातोय लिसिंग निफुमंगा चनिपान यांखै मरिनी लेना असिदगी ngathoknaba वैक्सीन कापथोकिबा अपुनबा मिगी मसिंगना कोटी चनी कुन लाख 13 हेनख्रे मालेमगी ओइना कोविड लाचना ख्वाइदगी हेना सोहल लेवल लेबाक सिंगी मनुंगदा USA ना अहानबा इंडिया ना निसुबा मदि फ्रांस ना उमसुबद लेरी अवनोंपोक स्टेट की ओइना असम ना अहानबा मिजोराम ना निसुबा मदि मणिपुर ना उमसुबद लेरी